Ayuk Fong Tongan Masi Fong Singdigi Maru Paus Kongacherga Mam the share Tozagi Ahanbada, Wangzing Tenta Amasung Lilong the Sutis Sataragani, Wangoi the Anobo Mio Kuntraga Nipan on a positive Weba Mio Puna Sam Contragum the Shure. Manipur by election Pangtokiba constituency sing the COVID-19 positive Webi sang Kangdok Naba Wangoi Assembly constituency da target testing sa thaba hokraba matungda Wangzing Tenta amadi Lelong Assembly constituency dasu hayingdagi targeted test toba hawragani Wangoi AC da makata na miyoi sahunga taraga mga test toba da miyoi kuntraga nipan positive oiki constituency sida puna positive oiba miyoi sam kuntrahom da shukre press na phangma pawn hai Wangzing Tenta amadi Lelong da sathagadoriba targeted testing asiga mari lainana Deputy Commissioner Thobal gi Office Conference Hall District Administration Thobal na sinduna constituency sing asigi MLA ani yauna mifam pangthok tunu hiram asigi matang na khanakre Lelong ACG oina MLA Y Antas Khan share loduna pangthokiba mifam da Lelong ACG oina khekmanda test tawnaba lepnakre Wangzing Tenta gi oina MLA Pawnam Broje na share loduna pangthokiba mifam da November 18 dagi hauraga constituency asigi oina Wangzing amadi sapam da test tawnaba warep lawki haidi numit taruk nirom leptana rapid antigen test kit sing sijina duna sathagadaba test asida miyoi songarom test tawnaba pandam thamli haidi test asigi damak medical team marina constituency anida test tobagi thabak pangthokani haidi targeted testing sathagadoriba sida miyamna tangai fadana Thokpi Raktuna, test Tobi Honaba, Deputy Commissioner Thobal and Bandanana Apple Toki, constituency and yes, the test Togodoriba Sida, Miamna test Toba, Tolak Hananaba, Hotnabada, MLA Sinamating Pambinabusu Disina Apple Toki, Nasigi Mipam Maduda, CMO Thobal, Medical Officer Sing, SDO, Lilong Amasung, Thaubalamadi at a district level officer sing Suruyaki, Amaronda, Narang Wango ACG, or Napunamio, some control the test of the Modragamanga, positive oikraba matungda, ngasisu polling station taragi miyoi, sahunga taraga mga, test of the miyoi, kuntraga nipan positive oiki, henus pauksish na makatana fungdorokli. Atopa manayam no white pa mani, karong the yum taret may nisakre, fire service ko officer ama suspend tokre, Senapati district ki kabung karong biles ngasi yum taret may natum na sakre, Mathauda Tausadabagi Damak Senapati Fire Sub Station Officer in charge oiba Sub Officer ama thabagtagi suspend tokre, ngasi Ayuk pung ohunga minipudagi Mari Pobgi manungda tokiba mahau langpok ki thaudu aduda amang ata thokraba mi lainaba yum taret adudi Megadalin Gaukhau RV Zenebib Seheru Joseph Premod Pinta amadi Sayok Phejogini Megadalin amadi Laukhawna yumbuni aduna lemhauriba miwe manga asina makhoi yum singda bara piraga yum oina leibani mai sakpa duda lupa lakya gi senpa mang takre mai sakpa duda phau thamba kai grocery shop ki polam sing yum gi sizinaba polam kya yaukre thaudok thokiba mafam aduda Deputy Commissioner Senapati TS Kiran Kumar IAS na hakthing na satunu yengsinbaga loina awaba taraba miyam amadi khunja singa unaduna wari sanaki hayeng makhata na amang ata nanglaba imung singi miyoi singma di village authority gi miyoi sing unaduna kari mateng pangba yabage haibadu khanagani awaba taraba imung singda mahak na pangba yaba mateng pangani haina DC Senapati Kiran Kumar na paksi asida phongdoraki ngasi gi laibak thiba thaudo aduda mathau musa khangdaba Senapati Fair Station official singi mathakta action lakhotpinaba khabung karong village ki chairman PM Henina SDO da wakat chirol ama pisinkre amaromda ngasi Director Manipur Fire Service Themthing ngasangbana khoyek pidunu thokiba order amagi matung ina thaudo aduga mari lainana Fire Station Senapati ki officer in charge oina thokpuriba sub officer S Mega singa thabaktagi suspend tawkre magna suspension da lairingai da maki headquarter asi Fire Station headquarter da oigini haidi thaudo adugi matangda khabung karong village ki chairman PM Henina hai laibak thiba thaudok thokraba matungna Fire Service da matam sana pau pirabasu matam sana lakpikide Fire Service ki miyoi singna khunja singna pikiba SOS call adu paikhat piraklabasu achauba fire tender adu khabung karong tamna lakpagi lambida bakhau village da yaraktabadagi Senapati da hanki adu moinama mini tanker ama lakhibadusu ising yauduna mai sakliba mafam adu da thunglakhi Kangpokpi Fire Station gi fire tender singna thadok thokpam adu yoksilaktringagi mamangda khunja singna mai adu muthatkibane district headquarter da laidiba Fire Service ki teamna maheu langpok thokpada kanba ngamkhidaba adu da penadre sei sigi angan masrukta karongda lamai sakpa matamda pau pibadasu thausa khidabagi thaudok laikhi
ꯐꯥꯌꯔ ꯁꯕ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯃꯊꯧꯗ ꯃꯁꯛ ꯈꯪꯕ ꯑꯣꯐꯤꯁꯥꯔ ꯊꯝꯕꯤꯗꯕꯅꯣ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯍꯪꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ MLAꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯗꯨꯀꯥꯟ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯨꯂꯤꯁꯀꯤ ꯋꯥꯐꯝ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ COVID-19 warrior ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯂꯣꯀꯦꯜ COVID-19 ꯀꯃꯤꯇꯤꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯪꯂꯝꯗꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯀꯦꯜ MLAꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯗꯨꯀꯥꯟ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯁꯤ ꯇꯁꯦꯡꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯂꯣꯀꯦꯜ COVID-19 ꯀꯃꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ All Moirang COVID-19 Volunteer Committee na miyamgidamak tawriba sevada makha tarakpa oina Medical Department gi instruction matung ina sakauba matungda Moirang area da focus lockdown thamnaba sinkhibani masida political gi ithil changba manba mongda dukandar khara gi khallaga hauze field the COVID-19 warrior oina thabak tawriba local COVID-19 committee da wahi amata hanglamdana police department na MLA gi ayaba yaudrabadi dukan thingba yaroi herakpasi tasengna condemn tawi miyamgi khalaga COVID-19 ga lanthengnariba committee bu ninghanaba amasum thawong asina pokhalli hauzik moirang gi COVID-19 positive oibagi data thagi oina August 3 September 19 October da nifugani thoi chatliba November tha asigi taraga tere phawbada yankhai ga matho henkhre moirangi laikai ayambada positive oiba masing numit khudingi hengalagli sibigi masingju hengalagli laikai amada mi kun gi mathakta positive oiba yauri asigumba yamna sathiba phibam asida all moirang COVID-19 volunteer committee na Diwali amadi sakaubugi meeting kipasing adu yenglaga observation period phawba medical department gi paukta lauraga focus lockdown thamnaba lathokibani masida masa gi oijaba kharagidama khalaga political gi ithil manba mongda counter torakpasidi moirang gi miyamna karamba phibamda laigadagi haiba ngamdre maramasina government amadi mari lainabasingna athubada miyeng sangbiyu hainasu committee gi mekedigi phungdurakli Atopa pao manamu bird flu gi Cheitheng phanglakpa yai RO kakching Forest kakching range palel waikhong wangu lamkhai amadi Punjab forest ki staff sina punangasi usteklang thakpasing gi mayokta satakhiba drive ta kakching district ki maru oiba pat taruk tagi lamen tu henbasingna thaklamba usteklang manga khongkat pangamkhi satakhiba drive aduga mari leinana range forest officer kakching and munal maitain hai lamsang lan pairakpa Checksin phabana COVID-19 gi mathakta bird flu gi Cheitheng phanglakpa yai ngasi miyoibana ahum supa malem gi lanjau amasum COVID-19 gi lanthengnaringai asida lamsang langna pairakpa Checksin su hatokpiba amadi sathokpibana bird flu gi awaba Cheitheng amuk hana phanglakpa yai bird flu hairiba H5N1 gi virus asi lamsang langna pairakpa kharada yaubana makoina puduna satli hairiba Checksin asi hatuna pairuba natragana saruba tarabadi H5N1 gi virus miyoibada sangduna bird flu amuk nahalakpa yai makna makhata na hai kakching district ki manung oiba pat sing haibadi khoidum pat pumlen pat moirangkhom pat khongyam pat sairen mamang pat amadi langmaidon makha pat ki tongan ba maphamda nongandringai digi drive adu sathaba hokhibani miyam gi mateng digi ngasidi hairiba pat asigi ayamba maphamda usiklang thaklamba thengnakhide adubo sairen mamang pat Nongyai khong area dadi usiklang manga thaklambadagi khongpalakhibani lang thaklamba miyoi sing adudi phaba ngamhodre Checksin na miyoi bigi yeknaba tinkang sing sathokpada natana ecological balance thambada su sauna mating panglibani aduna makhoibu minungsi leitana hatokpa asina ekhoi miyoi babu malem asidagi mutkiba yai maramasna sa Checksin hatpiganu makhoibu kanmada ekhoi punamak saruk yaminasi hainasu manam khatana phungdokhi makha tarakpo ni yamna ngakni oiba paw mana nupa nupi yumban babu lona masak khangadabani court Hindu marriages act amadi special marriages act ki makhada nupa amadi nupi yumban babu lona masak khangadabani haina Delhi High Court na center da notice issue tawbugo loina sayol mari gi manungda pakhom piraknaba khankhre haina agency ki pawna hairi paw duna makha tana palibidi hairiba Delhi High Court ki order adu lesbian gay bisexual amadi transgender community singa loinana activist Abhijit Layer Matric Gopi Shankar Gedi Gadakha amadi G overbasina nupa amadi nupi yumban bada lona masak khanganbiyu haina tharakhiba petition singa mari lainana court asigi justice sahai inda law amadi asa menana lathokibani hairiba petition aduda haukiba kumja English ga taraga nipana nupa amadi nupi yumban bada athingba piba yaroi haina lauthokibagi mathakta Hindu marriages act ki makhada Hindu nupi amaga Hindu nupagi marakta khaktada yumban kaiban ba yagani haiba wafam leite
एक असigi सेक्शन 5 की मखादा हिंदू लाइनिंग चटपा मियो अनि हेक्ता युम्बानबा याय हाइब वफम यावरी मदुगी मथक्ता गे नत्रगना लेस्बियन युम्बानबदा अथिंगबा पीबगी वफम लेते मरम असिना अथिंगबा पीबा हाइब असि मियोबगी हिंगबगी हक मतपगा पंखकने अमरोमदा यूएस ऑस्ट्रेलिया जर्मनी कनाडा स्पेन साउथ अफ्रीका ब्राजील अमदी इंग्लैंड नसिंगबा लेबाक सिंगददी नुपा नुपा अमदी नुपी नुपी युमान काइबान बद अयाबा पीरे युमान काइबान बगी अयाबा पीबा हाइब असिमा कॉन्स्टिट्यूशन की आर्टिकल 19 ने पीबा हिंगबगी हकता मानरीबनी हाइना पिटिशन अदुदा मखा तारी पनबा याबदी हाइरिबा पिटिशन सिंग अदुगी मनुंगदा सही निपान रोम युम्बान काइबान मिनदुना लेरकपा नुपी अनि की पिटिशन सु यावरी अमदी डिस्ट्रिक्ट मजिस्ट्रेट रजिस्ट्रेशन तौबगी अयाबा पीबीनबा निजरी लोइनना यूनाइटेड स्टेट लुहोंगलकपा नुपा नुपा मतै मना ओइबा मियो अनि की पिटिशन सु यावरी हाइन एजेंसी की पावदुना मखा ताना फोंदोरक्ले